kamu tinggi masih juga mungkin panggil lagi nak hari ekoi makoi ini Amit Shah home ministry saka biren Amit Shah no wari kerja masih na cinggu kamu di makai pada laklaba lan bang lagi di cendera Manipur dah. Pocai maman pura mak hainingai litera atia pak uang kere. Lan manung stay da tika to bakangbu sason to bakangbu sin hena kudong sab kaya pangaga lere. Adu loinana ngasidi leipa asigo riba bastas de kendra sarkar na puning sangna Manipur ki solution porona bagi mauta khangjen nadana usinadana Bharat lengar tharakpa lami lishing humfu kuki lal hobo kangbu singi moi favor de lep na bagi da mukta lei kare. Adu loinana kuki sina landarak pada ngakpi na belitre. As thamjabaga loinana ekoi All India Trade Union Congress Manipur na sanghili bu khongjang ase masi ekoi are palitana hek me gi tari hom dagi si bhaw khoi lep tan sanghili Delhi da kya rak chalure ama tawrure yam athu matang nong da ekoi pukhali demand sing se masi ekoi Delhi tan chalaga athu matang the state ekoi thengnaba khongthang kya lokhat kani adugo loinana Bharat ki prime minister khudakta Manipur da la akanda yam athu matong gi Manipur ki thoi bi issue mayam se loishana bi da makta akan ba pressure ma loina akan ba demand kaya tongna ba thapuk mayam sing se masi changena bi da makta ekhoi trabada mi chani da gi ta dana Delhi ta na October gi aroi ba chayon natraga ekhoi November gi first week swaida chadna bi ekhoi thorang to gani